ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯃꯇꯝꯗꯣ ꯈꯔꯗꯤ ꯀꯨꯏꯔꯦ, ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯂꯣꯏꯅ ꯑꯣꯏꯅꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯐꯅ ꯑꯗꯨꯝ ꯌꯥꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗꯒꯤ ꯑꯍꯟꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯄꯥꯠ ꯇꯥꯔꯒ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯃꯈꯛꯅꯤ꯫ ꯄꯥꯕꯨꯡꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯑꯗ꯭ꯋꯥꯏꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯐꯪꯕ ꯈꯔ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯒ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤꯗꯤ ꯑꯩꯅ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯃꯈꯣꯏꯒꯤ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯑꯣꯏꯔꯣ, ꯁꯥꯟꯅꯕꯕꯨ ꯑꯣꯏꯔో, ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔో, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯃꯥ ꯑꯃꯒꯤ ꯔꯣꯜ ꯂꯧꯗꯨꯅ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯀꯔꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯨꯃꯤꯗꯥꯡ ꯃꯇꯦꯛ ꯉꯥꯛ ꯈꯛꯇꯅꯤ ꯎꯅꯔꯤꯕ, ꯑꯇꯩ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯊꯦꯝꯒꯅꯤ, ꯀꯔꯤ ꯄꯤꯖꯔꯒ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ꯫ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯟꯕꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ꯫ ꯏꯃꯥꯅ ꯏꯟꯕꯗꯒꯤ ꯑꯩꯅ ꯏꯟꯕꯅ ꯍꯦꯟꯅ ꯆꯥꯏ ꯍꯥꯏꯗꯨꯅ, ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯏꯜꯂꯒ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯎꯅ ꯆꯥꯖꯕ, ꯄꯥꯝꯅ ꯆꯥꯖꯕ ꯑꯗꯨ ꯈꯪꯕꯒꯤ ꯑꯩꯅꯁꯨ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ, ꯃꯈꯣꯏꯒꯨꯝꯅ ꯁꯥꯟꯅꯅꯤꯡꯕ, ꯀꯣꯏꯅꯤꯡꯕ, ꯂꯥꯎꯅꯤꯡꯕ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗ ꯆꯤꯛꯀꯗꯕ ꯑꯗꯨꯐꯥꯎꯕ ꯈꯥꯛꯂꯒ ꯏꯈꯥ ꯇꯥꯕ ꯏꯅꯥꯎꯁꯤꯡꯁꯤꯗꯕꯨ ꯃꯕꯨꯛ ꯊꯜꯂꯕꯗꯤ, ꯀꯞꯇ꯭ꯔꯕꯗꯤ, ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯣꯏꯅ ꯄꯤꯖꯩ꯫ ꯑꯩꯅ ꯏꯈꯥ ꯇꯥꯕ ꯏꯅꯥꯎꯁꯤꯡꯗ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯑꯗꯨ ꯎꯕꯗ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯕꯤꯗꯨꯅ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤ꯫ ꯏꯆꯥꯗꯤ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ, ꯃꯌꯥꯝꯕ ꯑꯃꯒꯤ ꯃꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯏ꯫ ꯅꯈꯥ ꯇꯥꯔꯤꯕ ꯅꯅꯥꯎꯁꯤꯡꯗ ꯑꯗꯨꯝꯅ ꯃꯤꯅꯨꯡꯁꯤ ꯎꯠꯀꯗꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯐꯔꯕꯗꯤ ꯍꯌꯦꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯈꯥ ꯇꯥꯔꯤꯕ ꯅꯅꯥꯎꯁꯤꯡꯅ ꯅꯪꯒꯤ ꯅꯇꯧ ꯇꯝꯗꯨꯅ ꯂꯣꯏꯅꯃꯛ ꯄꯨꯛꯆꯦꯜ ꯁꯦꯡꯒꯗꯧꯔꯤꯕꯅꯤ, ꯑꯐꯕ ꯃꯤ ꯑꯃꯃꯝ ꯂꯣꯏꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯏꯅꯥꯎꯁꯤꯡ ꯁꯦꯟꯅꯕꯗ ꯋꯥꯔꯨꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯋꯥꯈꯤꯕ ꯑꯗꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯜꯂꯒ ꯑꯩꯅ ꯋꯥ ꯉꯥꯡꯗꯦ꯫ ꯑꯁꯤꯗꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯑꯗꯨꯃꯛ ꯐꯖꯅ ꯇꯧꯏ꯫ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯃꯇꯝ ꯑꯁꯤ ꯀꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯅꯕꯗ ꯑꯣꯏꯅ ꯂꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯈꯔ ꯈꯔ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯍꯩ ꯏꯁꯤꯡꯗꯨꯁꯨ ꯇꯝꯃꯛꯇ꯭ꯔꯕꯅꯤꯅ ꯆꯥꯎꯔꯒ ꯃꯈꯣꯏꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯅ ꯇꯝꯕ ꯑꯗꯨꯁꯨ ꯏꯀꯥꯏꯕꯗꯒꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯈꯨꯠꯇ ꯆꯟꯗꯨꯅ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ, ꯆꯠꯍꯟꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ, ꯁꯥꯟꯅꯕꯕꯨ ꯑꯣꯏꯔో, ꯆꯥꯕ ꯊꯛꯄꯒꯤ ꯂꯝꯗꯕꯨ ꯑꯣꯏꯔో ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯖꯅꯕ ꯃꯑꯣꯡꯗ ꯁꯦꯝꯃꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯊꯟ ꯈꯛꯇ ꯑꯄꯥꯝ ꯄꯥꯝꯗ ꯆꯥꯅꯤꯡꯕ, ꯆꯥꯅꯤꯡꯗꯕ, ꯁꯦꯠꯅꯤꯡꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯔꯨꯗ꯭ꯔꯕꯁꯨ, ꯇꯥꯛꯅꯔꯨꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯊꯟꯇꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯍꯩ ꯏꯁꯤꯡꯁꯨ ꯍꯩꯇꯦ, ꯃꯈꯣꯏꯗꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯍꯩ꯫ ꯁ꯭ꯀꯨꯜꯗ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯊꯦꯡꯅꯕꯅ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯍꯩ꯫ ꯑꯃꯔꯣꯝꯗꯅ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯛꯄꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯄꯣꯛꯏ꯫ ꯑꯩꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯈꯥ ꯇꯥꯕ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯛꯄ ꯑꯁꯤꯗ ꯑꯩꯅ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯩꯒꯤꯁꯨ ꯃꯥꯏꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯈꯜꯂꯨꯕꯗ
ꯃꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯃꯐꯤ ꯃꯔꯣꯟ ꯑꯃꯣꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯁꯨ ꯆꯥꯝꯗꯨꯅ ꯂꯣꯏꯅꯃꯛ ꯊꯝꯕꯤꯔꯤꯕꯅꯤ꯫ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯏꯅꯥꯎꯁꯤꯡ ꯉꯥꯏꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯐꯤꯖꯦꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤꯗꯤ ꯇꯔꯥꯏꯕꯅꯤ, ꯆꯠꯊꯣꯛꯇꯕꯅꯤ, ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯋꯠꯇꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯁꯨ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯅꯥꯎꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯋꯠꯇꯅꯕ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯊꯟ ꯈꯛꯇꯅ ꯂꯣꯏꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯖꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯇꯝꯂꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯝꯃꯤ꯫ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯈꯤꯕ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯅꯁꯨ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗꯦ꯫ ꯃꯈꯣꯏꯇꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯈꯟꯖꯔꯛꯄ ꯃꯌꯥꯝꯕ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤ꯫ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯗꯕꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯠꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯗꯤ ꯅꯠꯇꯕꯅ ꯃꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯂꯛꯄ ꯇꯣꯂꯣꯞ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯄꯤꯁꯜꯂꯤ꯫ ꯃꯌꯥꯝꯕ ꯑꯩꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯒꯤ ꯑꯗꯨꯃꯛ ꯈꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯕꯁꯤ ꯎꯔꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯍꯩ ꯏꯁꯤꯡ ꯇꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯨꯝꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯈꯟꯖꯕ ꯈꯛꯇꯅꯤ, ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯛꯄ ꯍꯣꯠꯅꯕꯤꯔꯛꯄ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯥ ꯃꯊꯟ ꯈꯛꯇꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯕꯅꯤꯅ ꯑꯩꯒꯤ ꯏꯇꯦꯡ ꯂꯧꯗꯕ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯅ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯅ ꯃꯁꯥ ꯃꯁꯥꯅ ꯇꯧꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯍꯣꯠꯅꯕꯤꯔꯛꯏ, ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯥꯔꯦ, ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯏꯍꯩ ꯏꯁꯤꯡꯗꯤ ꯇꯝꯍꯧꯗ꯭ꯔꯕꯅꯤꯅ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤꯗ ꯑꯩꯁꯨ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯅꯥꯎ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯦ꯫ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯅꯠꯇꯦ, ꯅꯪꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯒꯤ ꯇꯣꯂꯣꯞ ꯀꯥꯏꯗꯅ ꯄꯤꯁꯤꯟꯖꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤꯁꯨ ꯁꯟ ꯑꯆꯧꯕ 2 ꯂꯩꯕꯤꯔꯒ ꯁꯟꯁꯦ ꯑꯣꯏꯅ ꯍꯣꯠꯅꯔꯣ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯣꯠꯅꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝꯅ ꯐꯥꯔꯒꯅ ꯌꯥꯝꯅ ꯇꯣꯡꯕ, ꯈꯤꯇꯪ ꯐꯥꯔꯒꯅ ꯈꯤꯇꯪ ꯇꯣꯡꯕ, ꯑꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅ ꯑꯁꯨꯒꯨꯝꯕ ꯇꯧꯕꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯟ ꯑꯆꯧꯕ 2 ꯂꯩꯕꯤꯔꯦ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯕ ꯑꯗꯨ ꯏꯜꯂꯤ꯫ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯖꯔꯦ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯟ ꯑꯗꯨꯁꯨ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯄꯣꯛꯂꯤ꯫ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯃꯛ ꯂꯧꯕꯤ꯫ ꯑꯩꯁꯨ ꯇꯦꯛ ꯇꯦꯛ ꯁꯪꯒꯣꯝ ꯌꯣꯟꯕꯗꯒꯤ ꯄꯩꯁꯥꯁꯨ ꯑꯗꯨꯃꯛ ꯈꯔ ꯈꯔ ꯐꯪꯉꯤ꯫ ꯑꯁꯨꯝꯅ ꯁꯟ ꯃꯊꯪ ꯃꯊꯪꯁꯨ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯔꯛꯏ꯫ ꯄꯥꯈꯪ ꯑꯣꯏꯅ ꯈꯨꯠꯇ ꯄꯩꯁꯥ ꯋꯥꯠꯇ꯭ꯔꯦ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯖꯔꯕꯅꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯅ ꯀꯣꯛꯍꯜꯂꯍꯟꯅꯤ꯫ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯗꯤ ꯅꯈꯥ ꯇꯥꯕꯗ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯃꯇꯝꯗ ꯕꯦꯔꯥ ꯀꯥꯒꯅꯤ, ꯏꯀꯥꯏꯁꯨ ꯏꯀꯥꯏꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯖꯔꯦ꯫ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇꯕꯅ ꯃꯈꯣꯏꯁꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯁꯠ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯃꯨꯡ 2 ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯩ꯫ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯈꯥ ꯇꯥꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯃꯅꯥꯎꯗ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯕꯦꯕꯥꯔ ꯂꯝꯆꯠ ꯀꯥꯏꯗꯦ꯫ ꯍꯥꯟꯅꯗꯤ ꯏꯅꯥꯎꯁꯤꯡꯁꯤꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕꯁꯨ ꯌꯨꯝꯒꯤ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯔꯝꯕꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯃꯥꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯟꯁꯤꯒꯤ ꯁꯦꯕꯥꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ꯫ ꯑꯩꯁꯨ ꯁꯟꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯃꯆꯥ ꯄꯣꯛꯇꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄꯅꯤ꯫ ꯁꯟ ꯈꯔ ꯌꯣꯟꯈꯤꯕꯅꯤ꯫ ꯄꯩꯁꯥꯁꯨ ꯈꯨꯠꯇ ꯑꯗꯨꯃꯛ ꯋꯠꯇꯦ꯫ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯑꯃꯨꯛ ꯐꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒ ꯌꯥꯝꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯆꯔꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯔꯩ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯂꯩꯖꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯈꯥ ꯇꯥꯕꯗ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯊꯤꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯏꯗꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯤꯡ ꯑꯗꯨ ꯄꯤꯁꯜꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯈ꯭ꯔꯣꯁ ꯑꯗꯨ ꯃꯁꯥꯅ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯄꯤꯁꯟꯕꯁꯨ ꯈꯔ ꯈꯔ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯈꯤꯇꯪ ꯋꯠꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯃꯛ ꯄꯤ꯫ ꯑꯔꯩ ꯑꯔꯩꯕ ꯁꯤꯖꯤꯟꯅꯒꯗꯕꯅꯤ, ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯑꯗꯨꯃꯛ ꯄꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯁꯨ ꯑꯩꯅ ꯀꯣꯛꯍꯜꯂꯍꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯄꯤꯖꯔꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯕꯅ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯀꯣꯟꯕ ꯍꯥꯏꯕꯁꯤ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯅ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯅꯈ꯭ꯔꯕꯁꯨ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯑꯁꯤꯅ ꯏꯃꯥꯕꯨꯒ ꯄꯥꯕꯨꯡꯒ ꯀꯣꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ, ꯃꯇꯝꯒꯤ ꯍꯣꯡꯂꯛꯄꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯅ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯃꯈꯣꯏꯅ ꯇꯧꯔꯛꯏ꯫ ꯂꯨꯍꯣꯡꯕꯇ ꯉꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕు ꯋꯥꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯈꯪꯗꯦ, ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕꯒꯤꯅꯤ ꯈꯪꯗꯦ, ꯑꯍꯥꯎꯕ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯖꯅꯤꯡꯗꯕꯒꯤꯅꯤ ꯈꯪꯗꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯦꯛꯇꯃꯛ ꯆꯥꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯖꯁꯅꯨ, ꯑꯩꯈꯣꯏꯗꯒꯤ ꯄꯩꯁా ꯂꯤꯔꯒ ꯂꯧꯔꯒ ꯆꯥꯕ ꯅꯠꯇꯦ, ꯃꯁꯥꯗ ꯊꯣꯛꯆꯕꯒꯤ ꯃꯁꯥꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯖꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯗ꯭ꯔꯤꯕꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯌꯥꯝꯕ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯅ ꯐꯩ, ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯟꯅꯐꯝꯗꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯈꯤꯇꯪ ꯍꯥꯏꯔꯨꯔꯕꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯊꯥꯛ ꯈꯦꯟꯅꯩ ꯍꯥꯏꯗꯨꯅ ꯄꯜꯂꯒ ꯍꯦꯛꯇ ꯉꯥꯡꯏ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄ ꯑꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩ꯫ ꯉꯁꯤ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯤꯕ, ꯊꯕꯛ ꯑꯃ ꯇꯧꯍꯧꯗ꯭ꯔꯤꯕ, ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯈꯜꯂꯤꯉꯩꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯈꯟꯗꯕꯤꯗ ꯏꯍꯩ ꯏꯁꯤꯡ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯁꯨ ꯃꯤ ꯑꯣꯏꯔꯣꯏ, ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯥ ꯇꯥꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯃ ꯂꯩꯈꯥ ꯇꯥꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯏꯅꯥꯎ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯇꯝꯗꯨꯗ ꯀꯌా ꯋꯥꯅ ꯁꯦꯝꯈꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯈꯣꯏ ꯃꯗꯨꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯂꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯦꯛꯇꯃꯛ ꯑꯑꯣꯟꯕ ꯄꯣꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯕꯁꯨ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏ, ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯅꯣ, ꯆꯠꯅꯕꯤꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯤ ꯂꯣꯏꯅꯃꯛꯇ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ, ꯑꯇꯧꯕ ꯈꯔꯅ ꯑꯐꯕ ꯀꯌా ꯑꯃꯁꯨ ꯆꯦꯟꯊꯕꯗ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯅ ꯑꯐꯕꯇ ꯀꯔꯤꯃꯇꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯏ ꯈꯦꯡꯂꯛꯄ ꯑꯣꯏꯕꯅ ꯈꯤꯇꯪ ꯍꯥꯏꯔꯨꯔꯕꯁꯨ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯕ, ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯃꯈꯣꯏꯅ ꯃꯛꯊꯛ ꯊꯣꯡꯕ ꯑꯍꯟꯁꯤꯡꯗ ꯑꯁꯨꯝꯅ ꯎꯠꯂꯤꯕ ꯕꯦꯕꯥꯔ ꯂꯣꯟꯆꯠ ꯑꯁꯤꯗꯤ
ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯣꯛꯂꯒ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯅ ꯆꯩꯅꯕꯁꯨ ꯊꯣꯛꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯒ ꯄꯥꯅꯕꯗ ꯌꯥꯝꯅ ꯅꯣꯞꯄꯤ꯫ ꯋꯥ ꯑꯃ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯊꯥꯛ ꯋꯥꯡꯉꯤ ꯋꯥꯡꯗꯦ ꯈꯦꯟꯅꯗꯦ꯫ ꯌꯥꯝꯅ ꯇꯧꯕꯅ ꯑꯩꯁꯨ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯌꯥꯝꯕ ꯑꯩꯅ ꯈꯟꯅꯕ ꯍꯧꯔꯒ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯈꯟꯅꯕ ꯍꯧꯔꯒ ꯑꯩꯅ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯄꯦꯟꯕꯁꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯠꯊꯣꯔꯛꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯩꯁꯨ ꯆꯍꯤ 40ꯒꯤ ꯂꯪꯐꯝ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ, ꯏꯁꯥꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯂꯣꯏꯖꯔꯤꯕ ꯁꯟꯁꯤꯡ ꯑꯁꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯄꯗ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯄꯩꯁꯥ ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯀꯣꯟꯅ ꯇꯨꯡꯁꯤꯜꯂꯁꯨ ꯌꯥꯏ, ꯏꯁꯥ ꯍꯥꯟꯅ ꯐꯍꯟꯕꯅ ꯃꯊꯧ ꯇꯥꯕꯅꯤ, ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯖꯔꯝꯂꯤꯕ ꯁꯟꯁꯤꯡ ꯑꯁꯤ ꯌꯣꯟꯊꯣꯛꯄꯗ masu ꯀꯔꯤꯃꯇ ꯍꯥꯏꯗꯦ꯫ ꯅꯪ ꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯇꯥꯟꯅꯗꯨꯅ ꯁꯟꯁꯤꯡ ꯑꯁꯤ ꯃꯊꯪ ꯌꯣꯜꯂꯛꯄꯗꯒꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤꯗꯤ ꯐꯕ ꯀꯧꯕꯁꯨ ꯂꯩꯇꯦ꯫ ꯁꯦꯜꯇꯃꯛ ꯄꯪꯆꯪꯗ ꯆꯪꯈꯤ, ꯏꯔꯦꯟꯇꯃꯛ ꯄꯪꯂꯣꯏꯗ ꯂꯣꯏ꯫ ꯑꯅꯥꯕ ꯑꯁꯤꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯅ ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯈꯪꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯄꯩꯁꯥꯗꯃꯛ ꯄꯪꯆꯪꯗ ꯆꯪꯉꯤ, ꯐꯔꯔꯣꯏꯗꯕ ꯑꯅꯥꯕ ꯑꯣꯏꯔꯒꯗꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯍꯨ ꯑꯣꯏꯅ ꯂꯩꯔꯛꯑꯣ, ꯍꯨ ꯑꯣꯏꯅ ꯊꯛꯂꯒ ꯑꯩ ꯁꯤꯗꯣꯛꯈ꯭ꯔꯒꯦ꯫ ꯂꯩꯍꯧꯔꯤꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯅꯃꯥ ꯅꯆꯥ ꯀꯩꯅꯣ ꯇꯧꯔꯒ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯣ꯫ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯁꯨ ꯇꯧꯒꯅꯨ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯅꯣꯡꯃ ꯐꯥꯎꯕ ꯍꯪꯒꯅꯨ, ꯅꯪꯅ ꯉꯝꯅꯕ ꯄꯥꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯐꯥꯎꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯇꯧꯍꯩꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ, ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯗꯨꯝꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯒꯤ ꯒꯨꯂꯤꯁꯨ ꯑꯗꯨꯃꯛ ꯆꯥꯏ, ꯂꯥꯏ ꯇꯤꯟꯁꯨ ꯑꯗꯨꯃꯛ ꯈꯨꯔꯨꯝꯃꯤꯕꯅꯤ꯫ ꯐꯠꯇ꯭ꯔꯕꯗꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯖꯥꯠ ꯈꯜꯂꯤ, ꯏꯊꯟ ꯈꯛꯇ ꯊꯣꯛꯂꯒ ꯁꯤꯖꯈ꯭ꯔꯁꯤꯔ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯗ ꯏꯃꯥ ꯄꯥꯕꯨꯡ ꯅꯠꯇꯅ ꯏꯈꯥ ꯇꯥꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯂꯒ ꯇꯥꯖꯧ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯇꯕ ꯉꯝꯃꯤ, ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯇꯥꯔꯛꯇꯦ꯫ ꯃꯁꯤꯅꯤ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯕꯨ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯏꯌꯥꯗ ꯆꯥꯒꯗꯕꯗꯨ ꯐꯥꯎꯕ ꯈꯥꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯖꯔꯛꯄꯒꯤ ꯃꯃꯜ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯕꯅꯤꯅ ꯈꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥꯗꯤ ꯈꯪꯗꯦ, ꯋꯥꯈꯜꯁꯨ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ꯫ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯃꯛꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯪꯗ꯭ꯔꯕꯗ ꯀꯅꯥ ꯂꯥꯛꯇꯨꯅ ꯍꯪꯕꯤꯒꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯍꯦꯟꯅ ꯆꯣꯛꯊꯩ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯍꯥꯟꯅꯒꯨꯝꯅ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯇꯣꯉꯥꯟꯅ ꯆꯥꯅꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ, ꯃꯆꯤꯟꯅ ꯑꯅꯥꯕ ꯍꯪꯕ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ, ꯃꯈꯣꯏꯁꯨ ꯃꯆꯥ ꯃꯁꯨ ꯄꯣꯛꯂꯤꯗꯅ ꯑꯩꯒꯤꯁꯨ ꯏꯆꯥ ꯏꯁꯨ ꯄꯣꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ, ꯃꯈꯨꯠꯇ ꯁꯦꯜ ꯋꯠꯇꯕꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯂꯣꯏꯅꯃꯛ ꯊꯨꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅ 10 ꯆꯪꯒꯗꯕꯗꯨ 5ꯅ ꯀꯣꯟꯅꯅꯕ ꯌꯥꯅꯕ ꯑꯗꯨꯃꯛ ꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ 10 ꯆꯪꯒꯗꯕꯗꯨꯗ 10 ꯆꯪꯍꯟꯗꯨꯅ ꯌꯥꯝꯅ ꯐꯖꯅꯁꯨ ꯁꯤꯟꯂꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯨꯕꯅ ꯑꯩꯁꯨ ꯂꯩꯇ ꯂꯥꯏꯔꯕꯗ ꯍꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯗꯤ ꯍꯪꯕꯁꯨ ꯉꯝꯗ꯭ꯔꯦ, ꯆꯪꯂꯒ ꯍꯪꯂꯨꯕꯗꯤ ꯂꯥꯏꯔꯗꯅ ꯀꯧꯕ ꯐꯥꯎꯕ ꯀꯧꯅꯤꯡꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯀꯧꯕꯁꯨ ꯉꯝꯍꯟꯗꯕꯅꯤ꯫ ꯏꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅꯃꯛ ꯍꯟꯕꯒꯨꯝꯅ ꯉꯥꯡꯂꯛꯏ꯫ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯆꯥꯅ ꯑꯌꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯟꯗ ꯑꯣꯏꯔꯕꯁꯨ ꯑꯔꯩꯕ 100-200ꯅ ꯌꯥꯅꯕ ꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯁꯦꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ
ꯅꯐꯤ-ꯅꯔꯣꯟꯗꯣ ꯑꯍꯣꯡꯕ ꯁꯦꯠꯄꯁꯤ ꯏꯀꯥꯏꯗ꯭ꯔꯥ ꯅꯃꯥꯟꯅꯕꯁꯤꯡ ꯃꯔꯛ ꯄꯨꯟꯕꯗ ꯑꯇꯥꯡꯕ ꯁꯦꯠꯀꯦꯔꯅꯦ ꯏꯆꯥꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯕꯁꯨ ꯏꯆꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯕ ꯐꯤꯔꯣꯜꯗꯤ ꯀꯣꯟꯅ ꯆꯥꯃꯔꯛ ꯁꯦꯠꯂꯕꯁꯨ ꯌꯥꯏ, ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯌꯦꯡꯗꯅ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯄꯨꯡꯁꯦꯠ ꯁꯦꯠꯄ ꯌꯥꯕ ꯅꯠꯇꯦꯗ ꯃꯕꯥ꯫ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯑꯁꯤꯁꯨ ꯍꯣꯡꯖꯔꯕꯁꯨ ꯐꯤꯔꯣꯜꯅꯤ, ꯑꯇꯥꯡꯕꯗꯨꯁꯨ ꯐꯤꯔꯣꯜꯅꯤ, ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯔꯛ ꯆꯠꯄꯗ ꯁꯦꯠꯇꯕꯤꯗ ꯆꯠꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯅꯣꯛꯅꯅꯤꯡꯕ ꯀꯌꯥ ꯅꯣꯛꯅꯖꯁꯅꯨ, ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯅꯤ꯫ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯗꯨꯅꯒ ꯂꯩꯔꯨꯔꯦ, ꯄꯩꯁꯥꯁꯨ ꯏꯂꯩ ꯂꯩꯇꯦ, ꯑꯋꯠꯄꯒꯤ ꯑꯋꯠꯄ ꯉꯥꯛꯇꯁꯨ ꯑꯣꯏ, ꯑꯗꯨꯕꯨ ꯈꯔ ꯐꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯕ ꯀꯔꯃꯁꯨ ꯊꯣꯛꯂꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯥꯇꯣꯟꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯦꯠꯅꯤꯡꯉꯥꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯍꯪꯂꯨꯔꯕꯁꯨ ꯂꯩꯅ ꯄꯤꯔꯛꯇꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯎꯐꯝꯗꯤ ꯊꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯗꯨ ꯎꯕꯗꯒꯤ ꯑꯩꯅꯁꯨ ꯈꯪꯕꯅꯤ꯫ ꯃꯥꯅꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝꯅ ꯑꯐꯕ ꯇꯧꯏ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯇꯧꯔꯝꯒꯗꯕ ꯑꯗꯨ ꯑꯩꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤ꯫ ꯃꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯄꯩꯁꯥ ꯆꯪꯕꯅꯦ, ꯑꯩꯒꯤ ꯅꯥꯕꯒꯤ ꯄꯩꯁꯥ ꯆꯪꯕꯅꯦ, ꯃꯇꯥꯡ ꯆꯞ ꯆꯥꯅꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯔꯦ꯫ ꯏꯆꯥꯁꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯆꯥꯎꯅ ꯍꯤꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯍꯧꯖꯤꯛꯃꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯋꯥꯈꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯆꯍꯤꯁꯨ ꯌꯧꯗ꯭ꯔꯤꯕꯅꯤ, ꯃꯍꯩ ꯃꯁꯤꯡ ꯂꯣꯏꯅ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯄꯩꯁꯥ ꯂꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯒꯤ ꯑꯅꯥꯕꯗ ꯍꯪꯗ꯭ꯔꯕꯁꯨ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯋꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯩ ꯑꯗꯨ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯄꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯉꯝꯗꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯐꯥꯎꯕ ꯇꯥꯔꯛꯇꯕ ꯑꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯄꯦꯟꯖꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯄꯨꯟꯅ ꯂꯩꯕ ꯀꯧꯕꯅ ꯃꯈꯣꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯅꯣꯛꯅꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯀꯔꯦꯝꯅꯔꯤꯕ ꯑꯣꯏꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯁꯤꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅꯤꯡꯂꯁꯨ ꯀꯟꯅ ꯅꯣꯛꯄ ꯐꯪꯗꯦ, ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯔꯕꯁꯨ ꯄꯦꯟꯅ ꯆꯥꯕ ꯐꯪꯗꯦ꯫ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯐꯖꯕ ꯁꯦꯠꯍꯟꯗ꯭ꯔꯕꯁꯨ, ꯑꯍꯥꯎꯕ ꯄꯤꯖꯗ꯭ꯔꯕꯁꯨ ꯈꯨꯡꯒꯨꯟ ꯇꯥꯏ꯫ ꯑꯍꯜ ꯂꯃꯟꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ, ꯀꯔꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯀꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒ ꯀꯧꯔꯕꯁꯨ ꯑꯍꯜ ꯂꯃꯟꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯈꯨꯝꯒꯅꯤ, ꯏꯈꯥ ꯇꯥꯕꯗꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯨꯛꯇꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯈꯨꯠꯇ ꯁꯦꯟ ꯁꯨꯒꯠꯇ꯭ꯔꯕꯅꯤꯅ ꯇꯧꯅꯤꯡꯕ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯇ ꯇꯧꯏ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤ ꯅꯤꯁꯥ ꯆꯥꯕꯔꯣꯝꯗ ꯂꯣꯏꯅꯃꯛ ꯆꯠꯈꯤ꯫ ꯍꯥꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯌꯥꯝꯕꯅꯤ, ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯀꯔꯤ ꯂꯩ? ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯅꯤ, ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕꯅꯤ, ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯍꯟꯒꯦ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯐꯠꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯐꯠꯂꯣꯏꯗꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯁꯤꯜꯂꯒ ꯁꯦꯟ ꯋꯥꯠꯍꯟꯗ꯭ꯔꯦ, ꯁꯦꯟꯅꯤꯡ ꯆꯥꯅꯤꯡꯕ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯇꯨꯡꯍꯜꯂꯕꯅꯤꯅ, ꯃꯈꯨꯠꯇ ꯁꯦꯟ ꯋꯥꯠꯇꯕꯅꯤꯅ ꯆꯥꯅꯤꯡꯕꯗꯨꯁꯨ ꯂꯩꯔꯒ ꯆꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯔꯦꯝꯕꯗ ꯄꯩꯁా ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯌꯥꯝꯕ ꯑꯩꯅ ꯉꯝꯗꯗꯨꯅ ナꯔꯒ ꯂꯩꯕ ꯃꯇꯝꯗ ꯅꯈꯣꯏ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯈꯤꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯅꯥꯕ ꯑꯗꯨꯇ ꯐꯥꯎꯕ ꯍꯪꯂꯝꯂꯕꯗꯤ ꯅꯌꯥꯝꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯥꯄꯟꯗꯨꯅ ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯌꯥꯝꯕ ꯑꯩ ꯐꯥꯎꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯆꯥꯁꯤꯡ ꯑꯗꯨꯗ ꯁꯦꯜ ꯊꯥꯗꯕꯅꯤ꯫ ꯁꯦꯜꯗꯨꯅ ꯌꯥꯅꯕ ꯋꯥꯔꯛꯎ ꯆꯠꯂꯨ, ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯒꯤꯗꯤ
ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯨꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯒꯤ ꯃꯌꯨ ꯊꯛꯆꯤꯟꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯏꯌꯥꯝꯕꯒꯤꯁꯨ ꯏꯆꯥ ꯄꯣꯛꯏ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯄꯣꯛꯏ, ꯑꯗꯨꯒ ꯏꯌꯥꯝꯕꯒꯤꯅ ꯑꯐꯕ ꯏꯆꯥ ꯉꯥꯛꯇ ꯄꯣꯛꯄ, ꯑꯩꯈꯣꯏꯒꯤꯅ ꯐꯠꯇꯕ ꯏꯆꯥ ꯉꯥꯛꯇ ꯄꯣꯛꯄ ꯍꯥꯏꯗꯨꯅꯁꯨ ꯃꯌꯨ ꯊꯛꯆꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯑꯗꯨꯃꯛ ꯉꯥꯡꯉꯤ꯫ ꯑꯩꯅ ꯅꯈꯣꯏꯅ ꯇꯧꯔꯒ ꯑꯉꯥꯡꯗ ꯇꯥꯏꯅꯒꯅꯨ, ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯐꯠꯇꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗꯦ, ꯂꯣꯏꯅꯃꯛ ꯐꯩ꯫ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗꯅꯤ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ꯫ ꯅꯈꯣꯏꯅ ꯇꯧꯖꯕꯒꯤ ꯃꯃꯜ ꯅꯈꯣꯏꯅ ꯐꯪꯖꯕꯅꯤ꯫ ꯑꯉꯥꯡꯗ ꯇꯥꯏꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯆꯥꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯈꯜꯂꯕꯗꯤ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯐꯕ ꯍꯥꯟꯅ ꯇꯝꯃꯨ ꯆꯠꯂꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯆꯥꯁꯤꯡꯗꯨꯁꯨ ꯑꯐꯕ ꯂꯝꯕꯤꯗ ꯏꯜꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯅꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯐꯩ ꯍꯥꯏꯅ ꯈꯟꯖꯔꯕꯔꯥ? ꯅꯆꯥꯁꯤꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯆꯥꯁꯤꯡꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ, ꯊꯕꯛ ꯇꯧꯔꯦ, ꯄꯩꯁꯥ ꯁꯦꯜ ꯋꯥꯠꯇꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯎꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅꯤ ꯅꯆꯥꯁꯤꯡ ꯑꯗꯨꯅ ꯃꯇꯧ ꯇꯝꯂꯒ ꯉꯁꯤ ꯅꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯗꯣ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯄ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯌꯥꯝꯕ ꯑꯩꯅ ꯅꯈꯣꯏꯅ ꯎꯠꯂꯛꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯅꯆꯥꯅ ꯅꯈꯣꯏꯗ ꯎꯠꯂꯛꯂꯕ ꯀꯥꯟꯗꯇ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗ ꯍꯥꯟꯅꯗꯒꯤ ꯐꯨꯝꯗꯨꯅ ꯊꯜꯂꯝꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯌꯥꯝꯕ ꯑꯍꯜ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯅꯤꯡꯕꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯑꯩꯁꯦ ꯅꯌꯥꯝꯕ ꯑꯣꯏꯅ ꯎꯕꯤꯗꯕꯅ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯟꯖꯥꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯄꯦꯅ ꯉꯥꯡꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯆꯩꯍꯧꯏ꯫ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯥꯒꯗꯕꯒꯤ ꯐꯨꯒꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯄ ꯑꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯑꯩꯅ ꯉꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯆꯥꯅꯁꯨꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕꯒꯤꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣꯟꯆꯠ ꯑꯁꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯪꯏ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ, ꯁꯛꯂꯤꯕ, ꯋꯥꯍꯩ ꯋꯥꯇꯥ, ꯆꯠꯂꯤꯕ ꯂꯣꯟꯆꯠ ꯑꯗꯨꯃꯛꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯇꯧ ꯇꯝꯂꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯉꯥꯡ ꯑꯃ ꯐꯅꯕꯒꯤ ꯌꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯐꯕ ꯍꯥꯟꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕꯁꯨ ꯑꯉꯥꯡꯗ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯈꯪꯍꯜꯂꯒ ꯆꯠꯍꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯟ ꯄꯤꯗꯨꯅ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯂꯩꯔꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯅꯤ꯫ ꯑꯆꯥꯄꯣꯠ ꯑꯗꯨꯒꯤ ꯃꯃꯜ ꯈꯪꯍꯧꯔꯅꯤ ꯑꯉꯥꯡꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯊꯣꯛꯂꯒ ꯂꯩꯕ ꯍꯩꯔꯛꯂꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯏꯕ ꯍꯧꯔꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒ ꯆꯠꯂꯒ ꯄꯨꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯡꯕ ꯍꯥꯏꯕꯗꯨꯅ ꯆꯥꯎꯔꯀꯥꯟꯗ ꯃꯊꯟꯈꯇ ꯃꯔꯥꯏꯅ ꯍꯩꯖꯔꯛꯀꯗꯕꯅꯤ꯫ ꯄꯤꯖꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯏꯜꯂꯕꯗꯤ ꯍꯨꯟꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ, ꯚꯥꯞ ꯇꯥꯔꯕ, ꯂꯧꯁꯤꯡ ꯍꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯑꯐꯕ ꯂꯝꯕꯤꯗ ꯄꯣꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯁꯤ ꯍꯥꯏꯕꯁꯤꯃꯇꯪ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫